Hauzik Manipur da tawrise jahaz amakak ahoba yopi na thilamba makun ahoba amakak hoi khangdadana akoi se pulab na tuangaga jahazida tawraga nungaiba ipak amada akoi se loina lairuraba matamda hutpiramiba ahoba do huzikti kai tawre iya yaurakanda jahaz se luptoreba samdrenbi chaishagi Imadi kaujeng yaurene do hojit kaujeng ne ba yauri je shibaga chap manarabane ba khoi do hajaroi masigi namada sengkai thungkai tawbasu kaya amane ba thuglaise aduna ne aina pabungi wahaida aina accept tawjarise koidi imine ikongna urabani na khangye ba ichane ima koropa matamda ne akhoida thamoida puba ngamda ba do Isa saba mama mayama mathorapa sigi problem si laiyaba aduna yarigei di mama oibi mayam singsina lohon janingba daitadi ekoi kathopa penthopa thabak ama tawsena changgibada ninghanadaba sipa meba akoina chumna chatligai lai phawna su akoi bu thengnaba ngamoyeba aranba ama tawrugadi Madugi aran baduda adum lukhigani ba hauzik Manipur da tawrise jahaz amakak ahoba yopi na thilamba makun ahoba amakak hoi khangdadana akoi se pulab na tuangaga jahazida tawraga nungaiba ipak amada akoi se loina lairuraba matamda hutpiramiba ahoba do huzikti kai tawre iya yaurakanda jahaz se luptoreba Samdrenbi chaishagi imadi kaujeng yaurene do hojit kaujeng ne ba yauri je shibaga chap manarabane ba khoi do karamaina akhoina jahaz se kangadage hairaga akhoi mayam managadra hairaga tongan na hayengna kari committee ginomu meeting kaurani adagi pung chap manana amagi sumu kaurani khun ngachari ba khoi dadi nangna ba chin badadi sumumda Isazu chara hele ipuroi benasu yumdagi tanthokna ba yaure adu khun ngapa icha singnasu wa ngangna ba yaure ba hojik se meeting de hairaga maitai gi haunabi meeting tawse hairaga mic palak koirau laubase yekna bata singhan ba akoi si tawdori kaina yam tathok base sigi khudong chaba mine yam lawe adubo akoi lojing loyada leiri ba singse Hauzik hana di khara pangame dubo hauzik di khara chinge akoi phongdop treba akoi su social media pai di bani khangi loinama popularity kai se yam lai tan ba ya ba pot ne kai se yam khange dubo akoi na sida yam na expose taw tho kanda ngak leitana live nong tha dana si sa du da mayam ma taw ba se akoi taw ba ya de ko akoi di red zone da laiba mi ngakani na akoi chekshin gadabani haraga akoi do chekshin na dum laiyeba aduga akoi gi atin akom di kanana khanghan bi lojing loya da laiba mi na khanghan bi deba kano dana khanghan bi eba irang thokta ba jaga da gi khanghan bi eba adugi lamdu da adu ta hore adugi lamdu da adu ta hore na akoi na target tawri sidi kanano yigna badu khataneba aduna akoi thauna hangumsi Ipa saklaba, ibung saklaba, ipa saklaba, mayam ima saklabi, je saklabi mayam na. Ngasi akoi na lepiba pirip sida. Organization kuding mak tokai ba lambi amata da chatpayaroi. Aigi pabung na hairagadi yagani haibase aina thajabale. Ahan na ngangba wa tadragadi moise Mathau tawam changye boina noi sukthok tholaka no haina boycott tawam changye ba kobiro naisana choba mayam singse aduga karino taw haibado mangjin tharaga thokjarake karigumba kuki gi area da suicide bomber ama oina lawai lamdam kumbi du dagi kananom tholo haiba matamda jaya khangem bamse anytime ready the lady have a sima may am a cambiyo. Sikak Tamzaraga illusions.